Kukijo community singbu luchingliba organization nama oriba Cotuna Union Home Minister Amit Shah na Mars ki tang ni pandagi state ki lambi sing free movement ohengani haina pikiba statement ki mayokta makhoina taliba separate administration gi demand pidriba fawba kangpopi ki lambi singda free movement oheloi haiba galonena masigi mayokta ngangliba ase India Leingak pu Singnabani masida Leingakna law lei haiba khangangadabani haina coordinating committee on Manipur integrity Cocomi gi subcommittee information and public relation gi convener Lai Khuram Jayantana khuriek piduna thadurukpa chirol amana haire chirol asina makha taraduna Cotuna thasi humda thokiba statement adu awangba thakta yaningte bakhoina tawriba mong adu Manipur gi hauzik oriba irang asida amuka hena irang thonhanaba sinbane Cotuna public platform singda ngangliba singasi legal action lawgadabani oiragliba fibam asida lamdam masla leiriba miyam amadi CSO singna Cotu gi khudong thiningai oriba wafam singasidagi aikhoi puna cheksimina si haiba wafam so phongdoragle